Houjik state Asida Thokliba Irang Asina Shokhallaba Emung singda Lupa Lakh tara Pinnaba National Human Rights Commission NHRC na Manipur LEINGAK Khanghankhre. Pawasin hai Irang Asida laikhidraba singi emung manungda senfam masil lakliba chayol mari asigi manungda phanghangadabani hairi. Awang nongpok state singi tonga-tonganba case singi hearing chathanaba samgi Guwahati da numit nini ki oiba camp pangthoklaba matung NHRC na mayum makai maina tumna thadokpikraba singi assessment loisinbinaba su Manipur LEINGAK Khanghankhre. Masigi mathakta wangnongpok state singda miyoibagi hingbagi hak matpikhiba tonga-tonganba thodok singi victim 53 Lupa Lakh 350 gi compensation pinaba su Khanghankhre. Hiram asigi matangda NHRC ki chairperson Justice Arun Mishra na hai NHRC na mityeng changlaba matung awangnongpok ki state LEINGAK singna compensation gi sanfam pithokpa hokre khara amana pinaba thorang chathari. NHRC ki sitting aduda state sing asigi chief secretary director general of police amasung state human rights commission ni chairperson singa phaminaduna wari sanakhi. Casing asigi manung haukiba chahi lisingani tarani padagi lisingani ga kunhumdoi fawda Assam khaktadagi encounter da lekidaba amasung custody da lekidaba miyoi nifu ga mangagi case yauri casing asi Houjik court pending leiribani.